ꯉꯁꯤꯁꯦ ꯒꯥꯡꯉꯥꯏꯒꯤ last day ꯅꯨꯃꯤꯠꯇꯣ ꯑꯣꯏꯔꯝꯃꯅꯤꯕꯀꯣ ꯑꯗꯣ ꯏꯃꯥꯟꯁꯤꯅ ꯍꯥꯟꯅ ꯏꯃꯥꯟꯅꯕꯤ ꯑꯩꯅ ꯍꯥꯟꯅ ꯑꯩꯈꯣꯏ 11 12 ꯀꯥꯃꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯤ ꯑꯃ ꯈꯪꯅꯔꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯣꯏ ꯒꯥꯡꯉꯥꯏꯁꯤ ꯌꯥꯎꯕ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯀ꯭ꯂꯥꯁ ꯇꯧꯕꯗꯣ ꯑꯣꯏꯗꯅꯀꯣ ꯃꯦꯀꯞꯀꯤ ꯑꯗꯨꯃꯥꯏꯅ ꯊꯕꯛꯇꯨ ꯈꯤꯇꯪ ꯁꯪꯗꯕꯒꯤ ꯈꯤꯇꯪ ꯆꯤꯟꯕꯒꯤ ꯑꯩ ꯆꯠꯇꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯅꯍꯥꯟꯗꯩ ꯑꯗꯨꯝ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯌꯥꯎꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯦꯕꯀꯣ ꯉꯁꯤꯅ ꯃꯣꯏꯒꯤ last day ꯗꯣ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒꯤ ꯌꯥꯎꯔꯒꯦ ꯑꯗꯣ ꯑꯍꯥꯟꯕꯅꯦꯕꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯠꯇꯣꯏꯁꯦ ꯃꯃꯥꯡꯗ ꯑꯩ ꯑꯝꯇ ꯆꯠꯂꯛꯇ꯭ꯔꯤꯕꯀꯣ ꯑꯗꯣ ꯑꯩ ꯃꯣꯏ ꯌꯧꯔꯒ ꯚꯤꯗꯤꯑꯣꯗꯨꯁꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯤ ꯒꯥꯡꯉꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯣꯏ ꯐꯣꯟ ꯀꯩꯀꯥꯗꯗꯤ ꯂꯣꯏꯅ ꯌꯦꯡꯉꯦꯕꯀꯣ ꯎꯔꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯎꯗ꯭ꯔꯤꯗꯅꯀꯣ ꯑꯗꯣ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯑꯩ ꯃꯣꯏꯒꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯗꯣꯏꯅꯦꯀꯣ ꯃꯣꯏ ꯐꯦꯁꯇꯤꯚꯦꯜꯁꯦ ꯌꯥꯎꯕꯁꯦ ꯑꯗꯣ ꯌꯧꯁꯜꯂꯛꯀꯗꯣꯔꯦ ꯃꯐꯝꯁꯦ ꯉꯁꯥꯏꯗ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯅꯝꯃꯛꯇ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨ ꯑꯗꯨꯝ ꯂꯝꯕꯤ ꯂꯥꯛꯄꯗ ꯑꯗꯨꯝ ꯅꯝꯃꯒꯦ ꯈꯟꯕꯩꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯒꯦ ꯆꯪꯉꯒ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯁꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣꯕꯀꯣ ꯃꯈꯥ ꯇꯥꯅ Kasi cowok aja nggak? Cowok haizenbam me hai ai ahanbane si chatli si yaw adom yam yawraga hankun Chang e 시잖아 근데 어디 가니? 진짜. 여우샬라에 또 가자나가 세메 데코레이션 좀 가anngai 거 16 January 자고이 나 자고이 사봤는데 나 어이
ꯂꯩꯁꯥꯕꯤ ꯃꯆꯥ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯅꯠꯇ꯭ꯔꯥ ꯃꯣꯏꯅ ꯑꯩꯁꯦ ꯑꯍꯟꯅꯦ ꯈꯜꯂꯦꯕꯀꯣ ꯆꯍꯤ 30 ꯐꯥꯕ ꯑꯗꯒꯤ 32 ꯁꯨꯕ 35 ꯁꯨꯕꯅꯦ ꯍꯥꯏꯅ ꯍꯥꯏ ꯑꯗꯣ ꯂꯩꯁꯥꯕꯤ ꯃꯆꯥ ꯌꯥꯝ ꯂꯩꯌꯦ ꯑꯗꯣ Gaanngai là khu gầy ngoài bro Gaanngai là con ngoài bro Kasi na halo ko ba yaw lai siya do yan ai ko se moi sa wei da ne ko gi mai dai ga ne ma na ma na ba yaw ba hai di sa wei da Gaanngai do ma ko su ko ko ha de ka fa da ko ba yaw re ba ko ko ma na ba da ai ne ma si ana ngai ne mo jo sana hai dai si ne ba du sa mai dai ni si ba ku si ko ba sana ko ba di ko ba da yaw ba ani tantra su ka na si ba yaw ado ko yaw ai hoi hang da bigi hai ne ko ma khang da hai ne ai ni ba ngak ba do do ni da yam yaw ma ne ko mo jo hai ai ko ne hai sana mai la ne hai ba da ma da loi ma ne mai dai ne ai khang da khang hai ma ni ma da ko da do ka hai ma ne mai la do ba ai mo ni si ne ba do ro si mo da ke si ba si mo ma da ro ko ba anam ma ne loi ma ne ado ma di le sa ni na ta wa mu ri ba ko ai ni da ma di ko ngam da hai ma sa ti am pha da ra me ba ko ado ma ni na mai ado hojik ne thengi ba ko dai di lai ni ni ba ka thenga ba ni na khan na ba ai do ki na ba taw ra ge ma ne ta ga na pu la ge ma sa ko ga pha da sa da so ai na ta ro ye Sana ba taw ra ge ni ma na di taw ge mo ka na ko pun la ge hai di ne ma sa ko sa ba ko mi brang ba ne nuai de ba ko ꯑꯩꯈꯣꯏ ꯕꯥꯏꯒꯤ ꯃꯣꯏ ꯌꯨꯝꯗꯅꯦꯕ ꯀꯣ ꯂꯥꯛꯏꯁꯦ ꯑꯗꯣ ꯑꯩꯁꯦ ꯆꯥꯛ ꯆꯥꯔꯨꯔꯒꯦ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯥ ꯆꯥꯛꯇꯨ ꯊꯤꯈ꯭ꯔꯦ ꯑꯗꯨꯅ ꯈꯨꯟꯗ ꯀꯣ ꯀꯥꯀꯣ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯦ ꯖꯨꯟ ꯁꯤ ꯀꯩꯅꯣ ꯃꯤꯒ ꯃꯤꯛꯁ ꯇꯧꯔꯒ ꯃꯤ ꯀꯌꯥ ꯁꯥꯒꯦꯕ ꯃꯤ ꯀꯌꯥ ꯁꯥꯒꯦꯕ ꯆꯦꯅꯦ ꯑꯩꯈꯣꯏ ꯗꯥꯅꯦ ꯑꯩꯈꯣꯏ ꯃꯥꯅꯦ ꯕꯥꯅꯦ ꯃꯣꯏꯒꯤ ꯀꯗꯥꯏꯗ ꯀꯥꯏꯗꯅꯣ ꯑꯩꯅ ꯃꯌꯨꯝ ꯅꯧꯅ ꯁꯥꯔꯀꯥꯟꯗ ꯂꯥꯛꯑꯦ ꯑꯃꯨꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯗ ꯑꯩ ꯀꯩꯅꯣ ꯄꯨꯟꯗ꯭ꯔꯤꯕ ꯂꯥꯛꯇꯦ ꯔꯥꯙꯤꯕꯥ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯔꯥꯙꯤꯕꯥ ꯐꯥꯎꯅꯗ꯭ꯔꯦ ꯋꯤꯟꯇꯔ ꯆꯠꯈꯤꯕꯗꯒꯤ Ako mag-shoot pa kayo sa namin. May bayad sa namin. May sila si kayo, sina pork thongba ni, aduga sina nga thongba, aduga sina yen thongba, aduga kanana thongi. Hojik pudi mana ole ko. Kanana thongge ba aduga? Sina koi mana thongi. Sina koi mana thongi. Sina koi che thongi. Nang nam teo. Nang teo. Pa ba kan tu mai di di. Sẽ mang xe cái nồi đó nè, cái nồi tôi năng xe cái hành photo gì đấy nhá, ôi bên pas này có minat, sao lại? Thì nó chung với cái gì? Kiki. Ủa cái yam sắc xe màn nữa, chú yam hấp cái nụ co, sắc cái xe yam là màn rồi, yam sắc cái đó bà.
ꯍꯥꯏꯗꯤ ꯄꯣꯛꯇꯒꯤ ꯕꯤꯐꯇꯒꯤ ꯃꯥꯟꯕꯅꯦ ꯐꯤꯕꯝꯒꯁꯦ ꯌꯥꯝ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯂꯥꯁꯇꯗꯤ ꯑꯝꯇ ꯆꯥꯔꯝꯗꯕꯤ ꯃꯥ ꯁꯦꯕꯥ ꯀꯟꯅ ꯇꯧꯔꯤꯌꯦ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯁꯤꯗ ꯆꯥꯗꯕꯤꯒ ꯑꯃꯨꯛ ꯆꯠꯂꯗꯤ ꯑꯃꯁꯤꯗꯁꯨ ꯆꯥꯔꯨꯔꯁꯦ ꯍꯥꯏꯕ ꯃꯥꯅ ꯔꯦꯗꯤ ꯂꯥꯡꯉꯤꯕꯁꯤꯗ ꯆꯥꯔꯁꯦ ꯍꯥꯏꯔꯕ ꯑꯩꯅ ꯆꯥꯛꯁꯨ ꯆꯥꯔꯦ ꯃꯁꯛ ꯐꯖꯕ ꯃꯤ ꯈꯛꯇꯪ ꯅꯝꯒꯦꯀꯣ ꯑꯊꯤꯕ ꯃꯤ ꯌꯥꯎꯍꯜꯂꯣꯏꯒꯦ ꯑꯩꯁꯨ ꯊꯤꯌꯦ ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯎꯖꯔꯣꯏꯒꯦ ꯊꯦꯡꯕꯒꯤ ꯑꯩꯁꯨ ꯌꯥꯎꯅꯤꯡꯗꯦ ꯍꯥꯏꯕ ꯃꯣꯏꯅ ꯐꯣꯇꯣꯁꯨ ꯌꯥꯝ ꯎꯔꯦ ꯑꯩꯁꯤ ꯆꯥꯔꯦ ꯄꯣꯛꯁꯦ ꯃꯣꯏꯁꯨ ꯊꯦꯡꯉꯛꯀꯅꯤ ꯈꯟꯕꯒꯤ ꯁꯤ ꯆꯥꯔꯕꯅꯦ